من الشيطان الرجيم بسم الله الرحمن الرحيم سورة نوح دقي هو بدن رب اشرح لي صدري ويسر لي أمري واحلل عقدة من لساني يفقهوا قولي إنا أرسلنا نوحا إلى قومه أن أنذر قومك من قبل أن يأتيهم عذاب أليم قال يا قوم إني لكم نذير مبين تسيغنمك أيكوينا تاكي بني نوبو ماغي ميسينغ دا سمنا هايبيدونا پاوميلو ننگي ميسينغ دا مكوي دا لاكترينگي ممانغ دا چاينا ليرابا دنديا ما नोला श्रम था सही पादो सही पादो दादी लाइफ की रहता है अभी ऐसी वासिया और ये सही बात है ये वासी कुरान दे वही सुया और ना पर ये कहीं ना है कि अभी वो तो लाइफ तो है मतलब अभी वाली से कुरान मान हाय के ओ आई गी मीसिंग तसेंगनमक आईसी नखोयदा चेक्सिन वा हाइबा मनी मयक सेंगलबा चेक्सिन वा नुआ ले सलाम ना हाय दौरिसी मागी उम्मत ता मयक सेंग हाय वो ना हाय हो पूरा रसूल से इकरा बिस्मिल्लाह रब्बिकल लजी खलकना आयली दना अदु मैना चीज हाय हो तो सी हाय हाय की बना आई सी नबीनी ने तंग भर ले रहा तुंदा कोई ले नागा गुन गुन दुखन और तुंदा वो पर सही खुदे हम फंगे ले दना एंते चमम न भले इतरा मयक सेंग बावानी मान हायर सिको अल्लाह बोलालो मा बो कियो अमसुंग आइन हाइबे इल्लो अहम दमान हायर से कोपी गनी माना नखोयगी ना पाप सिंग अदुगा चोन थान बिगनी नखोय बो कखिबा मतम अमा फाउबा ये शर्त जजाम यावली शर्त जजायगी अदु तौरदी अदु होगदामी अदु शर्त कौदना अदु शर्त दो आइन हाइबे इल्लो आइन हाइबे या फिरू हाइ द मत्रा तो क्या या फिर जजा होगी नी जमले जजा और दिस शर्त की जजा हो से सिंसिल जजम हो है मुजारेदा या फिर उदु पेश होते या फिर रहना है अदो दि कई तारा आधा अदो और बदी है दु आत्म सान पोया अल्लाह ना हाइबे इल्लू अल्लाह की इबादत तो अदो माबु कियो अदो का आइन हाइबे इल्लू सिनेबा हाइबे ना हाइले से अल्लाह ना अदो और तार दी कोपी गनी ना खोई दमकता सिर्फ हाइले भी अदो और दी कोपी गनी ना खोई दमा हुसैन बिगनी नरान मखै लोना ويؤخركم إلى أجل مسمى دوغا يؤخرون تكو يؤخر جزمني يؤخركم أدو بردنا فوقي شون تان بيغني نخويبو إلى أجل مسمى كرنا ومتم هم قوة ومتم كرنا لهم بيغني وعذاب لهم بيرويا कोपी गनी माना नखोयगी नपाप सिंग अदुगा चोन थान बिगनी नखोयबो कखिबा मतम अमा फाउबा तसेंगनमक अल्लाह ना लेपखिबा मतम दु लाक्लबदा मदुबो अमुक चोन थाहन बिरोय नखोयना खंगजरमलबदी अजाब की ओरो कयामत की ओरो अदु लापो ए हुकुम दो लैगरवा अदु बोलदी कारेन चोन थारा अदु वादो खर नाय बिगरे बन को अल्लाह आइन हाई लदे तसे ले चोबलेवा मान हाय केदी नुना आइगी रब तसेंगनमक आइना कौजबनी आइगी मीसिंगबो अहिंग अमसुंग नोंथिल हायरे अदु मैं हायरे मा हायरे हायरे मतुं दर मारुप सामी बिवारी की मान हाय किया ए बरोदिगा आइना फजना कौबनी आइगी मीसिंग से आइना दावत पीबनी इस्लाम की बातों से पीबनी अहिंग नोंथिल खातना आइना हाय वाला हंगलेवा अलम यजिदहुम वो अदुबु करिसु हेंगत हनबा लैते मखोयदा आइना कौबदुना यानिंगदना चेंथोखिबा नत्तना लाम कौसु हो चेंथोखबा नत्तना तै जमेते आइना हाय यादे माइले तो अल्लाह दो अकलिन नबी तसेंगनमक आइना मखोयबु कौबा खुदिंग नंगना हाइदे अल्लाह ना मखोयबु कोकपिनबा मखोयना मखोयगी मनाकोंगसिंग मेंसिल्ली मखोयगी खुदोमबिसिंगना अल्लाह ना कोकपि ने हाय होदसु तादे मसाबु कुपसिल्ली मफीसिंगना अमसुंग मनम कंसिल्ली यानिंगदबदा अदुगा
ꯏꯐꯟ ꯐꯜꯂꯤ ꯂꯝꯀꯦꯠ ꯂꯝꯍꯥꯏꯅ ꯂꯣꯠꯂꯦꯕ ꯑꯩꯅ ꯀꯧꯕꯁꯤ ꯌꯥꯗꯦꯕ ꯃꯈꯣꯏꯁꯤ ꯄꯔꯃꯥꯟ ꯑꯣꯏꯅ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯐꯤ ꯀꯨꯞꯆꯤꯜꯂꯣꯏꯅ ꯃꯈꯣꯏꯅ ꯍꯥꯏꯕ ꯀꯥꯟꯗ ꯐꯤ ꯀꯨꯞꯆꯤꯜꯂꯦ ꯍꯥꯏ ꯀꯨꯞꯆꯤꯜꯂꯝꯕ ꯌꯥꯏ ꯀꯨꯞꯆꯤꯟꯗꯕ ꯌꯥꯏꯀꯣ ꯈꯨꯝꯖꯤꯟꯗꯅ ꯈꯨꯝꯅꯕ ꯂꯥꯛꯅꯩꯌꯦꯕ ꯃꯈꯣꯏꯁꯤ ꯑꯗꯨꯒ ꯏꯁꯔꯥꯔ ꯇꯧꯋꯦ ꯅꯤꯡꯉꯥꯏ ꯇꯧꯋꯦꯕ ꯀꯣꯁꯇꯛ ꯕꯔꯨ ꯑꯗꯨꯒ ꯐꯨꯇꯥꯅꯤ ꯇꯧꯋꯦꯕ ꯌꯥꯝꯅ ꯃꯑꯣꯡ ꯆꯥꯗꯅ ꯂꯝꯀꯦꯠ ꯂꯝꯍꯥꯏꯅ ꯐꯨꯇꯥꯅꯤꯁꯤ ꯈꯖꯤꯛ ꯈꯔꯥꯛ ꯐꯨꯇꯥꯅꯤ ꯇꯧꯕ ꯈꯣꯡꯗꯣꯛ ꯆꯥꯗꯣꯏꯁꯤ ꯏꯁꯇꯤꯛꯕꯥꯔꯅ ꯃꯁꯗꯔ ꯂꯥꯛꯏꯁꯤ ꯐꯨꯇꯥꯅꯤꯗꯨ ꯃꯑꯣꯡ ꯆꯥꯗꯅ ꯌꯥꯝꯅ ꯐꯨꯇꯥꯅꯤ ꯀꯟꯅ ꯇꯧꯋꯦ ꯑꯗꯨꯒꯤ ꯇꯨꯡꯗ ꯇꯁꯦꯡꯅꯃꯛ ꯑꯩꯅ ꯀꯧꯏ ꯃꯈꯣꯏꯕꯨ ꯐꯣꯡꯅꯁꯨ ꯑꯃꯨꯛꯀ ꯍꯥꯏꯕ ꯍꯧꯔꯦ ꯐꯣꯡꯅꯁꯨ ꯍꯥꯏ ꯑꯗꯨꯒꯤ ꯇꯨꯡꯗ ꯇꯁꯦꯡꯅꯃꯛ ꯑꯩꯅ ꯂꯥꯎꯊꯣꯛꯏ ꯃꯈꯣꯏꯗ ꯑꯗꯨꯒ ꯑꯩꯅ ꯆꯤꯛꯅ ꯋꯥꯔꯤ ꯁꯥꯟꯅꯩ ꯃꯈꯣꯏꯒ ꯂꯣꯟꯅꯁꯨ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯁꯨ ꯃꯤ ꯂꯩꯔꯗꯤ ꯑꯗꯨꯒꯤ ꯋꯥꯔꯤ ꯁꯤꯅꯤꯗꯅ ꯃꯤꯗꯨ ꯃꯔꯛꯇ ꯆꯠꯂꯒ ꯆꯤꯛꯅꯕ ꯋꯥꯔꯤ ꯁꯥꯏ ꯑꯗꯨꯁꯨ ꯃꯣꯏ ꯌꯥꯗꯦ ꯍꯧꯖꯤꯛꯁꯨ ꯁꯤꯅꯤꯗꯅ ꯔꯁꯨꯜꯅꯁꯨ ꯇꯧꯔꯝꯃꯤꯁꯦ ꯐꯣꯡꯅꯁꯨ ꯂꯣꯠꯅꯁꯨ ꯑꯗꯨꯒ ꯑꯩꯅ ꯍꯥꯏ ꯀꯣꯛꯄꯤꯅꯕ ꯍꯥꯏꯖꯧ ꯅꯈꯣꯏꯒꯤ ꯔꯕꯇ ꯇꯁꯦꯡꯅꯃꯛ ꯃꯥꯗꯤ ꯑꯣꯟꯊꯣꯛꯅ ꯀꯣꯛꯄꯤ ꯍꯩꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯀꯜꯃꯥ ꯁꯣꯟꯗ ꯂꯩꯔꯕ ꯇꯥꯔꯁꯨ ꯅꯈꯣꯏꯒꯤ ꯒꯨꯅꯥꯁꯤ ꯌꯥꯝ ꯀꯜꯂꯦꯕ ꯅꯈꯣꯏꯁꯤ ꯑꯗꯨ ꯒꯨꯅꯥꯗꯨ ꯃꯗꯨ ꯀꯣꯛꯅꯕꯒꯤꯗꯃꯛꯇ ꯅꯈꯣꯏ ꯑꯜꯂꯥꯗ ꯍꯥꯏꯖꯧ ꯃꯥꯗꯤ ꯌꯥꯝꯅ ꯊꯥꯕꯤꯔꯛꯀꯅꯤ ꯃꯥꯅ ꯑꯁꯃꯥꯟꯗꯒꯤ ꯅꯈꯣꯏꯗ ꯅꯣꯡ ꯑꯣꯔꯣ ꯑꯣꯔꯣ ꯍꯩꯊꯅ ꯁꯤꯁꯨ ꯅꯨꯡꯅ ꯍꯥꯏꯔꯤꯃꯤꯀꯣ ꯑꯗꯨꯒ ꯍꯦꯟꯒꯠꯍꯟꯕꯤꯒꯅꯤ ꯅꯈꯣꯏꯒꯤ ꯅꯆꯥꯛ ꯅꯔꯜ ꯑꯃꯗꯤ ꯅꯆꯥꯁꯤꯡ ꯅꯣꯡ ꯆꯤꯡ ꯆꯨꯗꯕ ꯑꯃ ꯆꯨꯗꯕꯁꯦ ꯒꯨꯅꯥ ꯈꯔ ꯂꯩꯔꯦ ꯍꯥꯏꯕꯁꯦ ꯏꯟꯁꯥꯟꯁꯤꯅ ꯒꯨꯅꯥ ꯃꯔꯥꯟ ꯈꯔ ꯇꯧꯔꯦ ꯍꯥꯏꯕꯁꯦ ꯃꯁꯤ ꯈꯪꯕꯅꯦꯕ ꯑꯗꯨꯅ ꯑꯗꯨ ꯀꯩꯒꯨꯝꯕ ꯑꯗꯨ ꯇꯣꯕꯥ ꯇꯧꯔꯕ ꯐꯠꯇꯕꯁꯤꯡꯗꯨ ꯑꯣꯟꯁꯤꯜꯂꯛꯇꯅ ꯑꯩꯈꯣꯏꯔꯣꯝꯗ ꯂꯩꯔꯕ ꯏꯁꯇꯤꯐꯥꯔ ꯇꯧꯔꯕ ꯑꯗꯨ ꯑꯩꯈꯣꯏꯗ ꯑꯜꯂꯥꯍꯅ ꯅꯣꯡ ꯆꯨꯍꯟꯕꯤꯔꯛꯀꯅꯦꯕ ꯅꯈꯣꯏꯅ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯆꯨꯍꯟꯕꯤꯔꯣꯏ ꯑꯗꯨꯒ ꯍꯦꯟꯒꯠꯍꯟꯕꯤꯒꯅꯤ ꯅꯈꯣꯏꯒꯤ ꯅꯆꯥꯛ ꯅꯔꯜ ꯑꯃꯗꯤ ꯅꯆꯥꯁꯤꯡ ꯑꯃꯁꯨꯡ ꯁꯦꯝꯕꯤꯒꯅꯤ ꯅꯈꯣꯏꯒꯤꯗꯃꯛ ꯍꯩꯀꯣꯜꯁꯤꯡ ꯑꯃꯁꯨꯡ ꯆꯦꯜꯍꯟꯕꯤꯒꯅꯤ ꯅꯈꯣꯏꯒꯤꯗꯃꯛ ꯇꯨꯔꯦꯜꯁꯤꯡ ꯗꯨꯅꯤꯌꯥꯗꯅꯤ ꯍꯥꯏꯁꯤ ꯁꯤꯒꯤ ꯑꯌꯥꯁꯤꯗ ꯈꯟꯊꯕ ꯌꯥꯕ ꯑꯃꯁꯨ ꯌꯥꯎꯔꯤ ꯑꯗꯨꯒ ꯍꯦꯟꯒꯠꯍꯟꯕꯤꯒꯅꯤ ꯅꯈꯣꯏꯒꯤ ꯉꯁꯥꯏ ꯅꯣꯡ ꯕꯔꯀꯠ ꯍꯩꯊꯔꯛꯄꯗꯨ ꯅꯈꯣꯏꯒꯤ ꯅꯆꯥꯛ ꯅꯔꯜ ꯍꯦꯟꯒꯠꯂꯛꯑꯅꯦꯕ ꯅꯆꯥꯛ ꯅꯔꯜ ꯍꯦꯟꯒꯠꯂꯗꯤ ꯅꯆꯥꯁꯤꯡꯁꯨ ꯍꯦꯟꯒꯠꯂꯛꯑꯦꯗꯅ ꯅꯆꯥꯛ ꯅꯔꯜ ꯂꯩꯇꯕꯗꯩ ꯅꯠꯇ꯭ꯔꯣ ꯃꯆꯥ ꯍꯦꯟꯒꯠꯇ꯭ꯔꯤꯁꯤ ꯁꯤ ꯈꯟꯊꯕ ꯌꯥꯕ ꯑꯌꯥꯠꯅꯤ ꯁꯤ ꯍꯩꯀꯣꯜꯁꯤꯡ ꯑꯃꯁꯨꯡ ꯆꯦꯜꯍꯟꯕꯤꯒꯅꯤ ꯅꯈꯣꯏꯒꯤ ꯇꯨꯔꯦꯜꯁꯤꯡ ꯀꯩꯗꯧꯔꯕꯒꯦ ꯅꯈꯣꯏꯕꯨ ꯅꯈꯣꯏꯅ ꯀꯔꯤꯒꯤ ꯑꯁꯥ ꯇꯧꯗꯕꯒꯦ ꯑꯜꯂꯥꯍꯒꯤ ꯃꯇꯤꯛ ꯃꯉꯥꯜꯒꯤ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯅ ꯑꯜꯂꯥꯍꯗ ꯍꯥꯏꯖꯗ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯑꯜꯂꯥꯍꯅ ꯍꯥꯏꯕ ꯏꯟꯗ꯭ꯔꯤꯁꯦ ꯁꯦꯝꯕꯤꯈꯤꯕꯅꯤ ꯃꯥꯅ ꯅꯈꯣꯏꯕꯨ ꯇꯥꯡꯀꯛ ꯅꯥꯏꯅ ꯑꯗꯨꯕꯨ ꯑꯣꯏꯅ ꯍꯪꯕꯅ ꯈꯨꯗꯣꯡ ꯆꯥꯏꯕꯁꯤꯗ ꯃꯑꯣꯡ ꯀꯔꯤ ꯑꯣꯏꯔꯤꯕꯒꯦ ꯋꯥꯕꯁꯤ ꯍꯥꯜꯒꯤꯅꯦꯕ ꯑꯃꯁꯨꯡꯒꯤ ꯅꯠꯇꯦꯕ ꯑꯗꯨꯕꯨ ꯁꯦꯝꯕꯤꯈꯤꯕꯅꯤ ꯃꯥꯅ ꯅꯈꯣꯏꯕꯨ ꯇꯥꯡꯀꯛ ꯅꯥꯏꯅ ꯑꯗꯨꯒ ꯑꯗꯨ ꯐꯖꯅ ꯅꯈꯣꯏ ꯁꯦꯝꯕꯤ ꯅꯈꯣꯏ ꯃꯥꯅ ꯁꯦꯝꯃꯒ ꯃꯉꯣꯟꯗ ꯆꯦꯜꯂꯤꯁꯤ ꯀꯔꯤꯅꯣ ꯅꯈꯣꯏꯅ ꯎꯗꯕ꯭ꯔꯥ ꯀꯔꯝꯅ ꯑꯜꯂꯥꯍꯅ ꯁꯦꯝꯕꯤꯈꯤꯕ ꯍꯥꯏꯕꯗꯨ ꯑꯁꯃꯥꯟ ꯇꯔꯦꯠꯄꯨ ꯑꯃꯅ ꯑꯃꯒꯤ ꯃꯊꯛꯇ ꯑꯃꯁꯨꯡ ꯁꯦꯝꯕꯤꯈꯤꯕꯗꯨ ꯊꯥꯕꯨ ꯃꯗꯨꯗ ꯃꯉꯥꯜ ꯑꯃ ꯑꯣꯏꯅ ꯊꯛꯇꯣꯔꯛꯄ ꯑꯃꯁꯨꯡ ꯁꯦꯝꯕꯤꯈꯤꯕꯗꯨ ꯅꯨꯃꯤꯠꯄꯨ ꯊꯥꯎꯃꯩ ꯑꯃ ꯑꯣꯏꯅ ꯃꯗꯨꯗ ꯍꯥꯏꯁꯦ ꯐꯤ ꯍꯥꯟꯅꯠꯇꯦꯕ ꯐꯤ ꯍꯤꯟꯅꯅꯦ ꯃꯌꯥꯝꯅꯤꯀꯣ ꯐꯤ ꯃꯌꯥꯝ ꯁꯦꯝꯃꯤ ꯍꯥꯏꯗꯅ ꯁꯕꯥ ꯁꯃꯥꯋꯥꯇꯤꯟ ꯇꯦꯕꯥꯀꯥ ꯁꯤꯒꯤꯁꯤꯗ ꯑꯣꯖꯥ ꯑꯔꯨ ꯀꯃꯔ ꯐꯤ ꯍꯤꯟꯅ ꯅꯨꯔꯥ ꯃꯉꯥꯜ ꯑꯃ ꯄꯤ ꯍꯥꯏꯗꯅ ꯃꯈꯣꯏ ꯃꯌꯥꯝꯁꯤꯗ ꯑꯗꯨ ꯄꯤꯔꯤꯁꯤ ꯑꯁꯃꯥꯟ ꯖꯃꯤꯟꯁꯤꯗꯁꯨ ꯉꯥꯜꯍꯟꯕꯒꯤ ꯃꯔꯝꯁꯤ ꯅꯨꯃꯤꯠ ꯊꯥꯁꯤꯅꯁꯨ ꯉꯥꯜꯍꯜꯂꯦ ꯑꯁꯃꯥꯟꯗ ꯉꯥꯜꯍꯜꯂꯤꯁꯦ ꯅꯨꯃꯤꯠ ꯊꯥꯁꯤꯅꯁꯨ ꯉꯥꯜꯍꯜꯂꯦ ꯊꯋꯥꯟ ꯆꯥꯛꯁꯤꯁꯨ ꯅꯨꯃꯤꯠ ꯀꯨꯝꯕ ꯑꯃ ꯅꯠꯇ꯭ꯔꯣ ꯑꯗꯨꯁꯨ ꯅꯨꯃꯤꯠꯁꯨ ꯌꯥꯎꯔꯝꯃꯦꯕ ꯑꯗꯨ ꯅꯨꯃꯤꯠꯁꯤ ꯑꯃꯠꯇ ꯅꯠꯇꯦ ꯍꯥꯏꯁꯤ ꯁꯤꯃ ꯈꯪꯉꯝꯃꯦ ꯑꯩꯈꯣꯏ ꯗꯨꯅꯤꯌꯥꯁꯤꯗ ꯄ꯭ꯔꯤꯊꯤꯕꯤ ꯃꯔꯣꯟ ꯇꯔꯦꯠꯅꯦ ꯍꯥꯏꯁꯤꯗ ꯅꯨꯃꯤꯠꯁꯨ ꯃꯔꯣꯟ ꯇꯔꯦꯠ ꯊꯣꯛꯑꯝꯃꯣꯏꯗ꯭ꯔꯣ ꯑꯗꯨꯅꯤ ꯑꯗꯨꯒ ꯑꯜꯂꯥꯍꯅ ꯍꯧꯒꯠꯍꯟꯕꯤꯔꯛꯄꯅꯤ ꯅꯈꯣꯏꯕꯨ ꯂꯩꯄꯥꯛꯇꯒꯤ ꯃꯊꯪ ꯃꯊꯪ ꯍꯧꯒꯠꯍꯟꯕꯤꯔꯛꯇꯨꯅ ꯑꯗꯨꯒꯤ ꯇꯨꯡꯗ ꯍꯜꯍꯟꯕꯤꯒꯅꯤ ꯅꯈꯣꯏꯕు ꯃꯗꯨꯗ ꯑꯗꯨꯒ ꯑꯃꯨꯛ ꯄꯨꯊꯣꯛꯄꯤꯔꯛꯀꯅꯤ ꯅꯈꯣꯏꯕꯨ ꯄꯨꯊꯣꯔꯛꯄꯒꯤ ꯑꯇꯣꯞꯄ ꯃꯑꯣꯡ ꯑꯃꯗ ꯑꯗꯨꯒꯤ ꯉꯁꯥꯏꯗ ꯑꯩꯅ ꯇꯥꯛꯄꯤꯗꯕꯗ ꯍꯥꯏꯗꯣ ꯌꯨꯈ꯭ꯔꯤꯖꯨꯀꯨꯝꯁꯤꯁꯨ ꯏꯈ꯭ꯔꯥꯖꯤꯁꯨ ꯑꯝꯇꯅꯦꯕ ꯑꯥꯔꯊ ꯏꯈ꯭ꯔꯥꯖꯅ ꯃꯁꯤꯗ ꯑꯃꯨꯛ ꯄꯨꯔꯛꯄꯁꯦ ꯁꯤꯁꯦ ꯑꯥꯔꯊꯒꯤ ꯒ꯭ꯔꯥꯃꯥꯔꯗꯅꯦ ꯀꯟꯁꯤꯟꯕꯒꯤ ꯑꯣꯏꯌꯦꯕ ꯐꯖꯕ ꯃꯑꯣꯡꯗ ꯑꯩꯅ ꯍꯜꯂꯁꯨ ꯌꯥꯏ ꯍꯥꯏꯕꯁꯤ ꯅꯈꯣꯏꯕꯨ ꯁꯦꯝꯗꯣꯔꯛꯀꯗꯧꯔꯤꯁꯦ ꯑꯃꯨꯛꯀ ꯍꯥꯟꯅ ꯁꯦꯝꯕ ꯃꯑꯣꯡꯗꯨ ꯅꯠꯇꯦ ꯑꯇꯣꯞꯄ ꯃꯑꯣꯡ ꯑꯃꯗ ꯁꯦꯝꯕꯤꯈꯤꯕꯅꯤ ꯑꯜꯂꯥꯍꯅ ꯅꯈꯣꯏꯒꯤꯗꯃꯛ ꯄ꯭ꯔꯤꯊꯤꯕꯤꯕꯨ ꯄꯥꯛꯊꯣꯛꯅ ꯅꯈꯣꯏꯅ ꯆꯠꯆꯅꯕ ꯃꯗꯨꯒꯤ ꯑꯄꯥꯛꯄ ꯐꯥꯎꯅꯐꯝꯁꯤꯡꯗ ꯂꯝꯕꯤꯁꯤꯡ ꯑꯣꯏꯅ
ꯍꯥꯏꯈꯤꯅꯨꯅ ꯑꯩꯒꯤ ꯔꯕ ꯇꯁꯦꯡꯅꯃꯛ ꯃꯈꯣꯏꯅ ꯑꯩꯒꯤ ꯋꯥ ꯏꯟꯕꯤꯗ꯭ꯔꯦ ꯑꯃꯁꯨꯡ ꯇꯨꯡ ꯏꯟꯈ꯭ꯔꯦ ꯍꯥꯏꯔꯤꯁꯤꯗꯒꯤ ꯃꯤ ꯈꯔꯅ ꯏꯃꯥ ꯈꯔꯅ ꯃꯇꯨꯡ ꯇꯥꯗꯦꯅ ꯑꯃꯗ ꯖꯥꯕꯔꯦ ꯂꯤꯐꯧ ꯌꯥꯎꯔꯗꯤ ꯃꯇꯨꯡ ꯇꯥꯗꯦꯅ ꯍꯥꯏ ꯇꯥꯏꯁꯤ ꯌꯥꯗꯦ ꯎꯝ ꯃꯤ ꯂꯩꯕ ꯌꯥꯅꯕ ꯁꯦꯝꯕꯗꯨ ꯄꯥꯛꯇ꯭ꯔ ꯄꯥꯛ ꯎꯗ꯭ꯔꯅꯦ ꯎꯕꯗꯨ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯕ ꯌꯥꯎꯏ ꯁꯤ ꯑꯄꯨꯟꯕꯗ ꯌꯦꯡꯉꯛꯑꯗꯤ ꯄꯥꯛ ꯅꯠꯇꯦ ꯃꯇꯨꯡ ꯇꯥꯏ ꯁꯤꯗꯤ ꯃꯤꯅ ꯎꯕ ꯋꯥꯔꯦ ꯑꯩꯒꯤ ꯋꯥ ꯏꯟꯕꯤꯗ꯭ꯔꯦ ꯃꯤꯅ ꯎꯔꯕꯗ꯭ꯔ ꯑꯩꯈꯣꯏꯁꯤ ꯃꯤꯅ ꯎꯔꯗꯤ ꯑꯩꯈꯣꯏ ꯆꯠꯂꯤꯁꯤꯗ ꯆꯠꯂꯤ ꯃꯃꯩ ꯇꯥꯔꯤ ꯁꯃꯨꯗ꯭ꯔꯗ ꯋꯥꯡꯕ ꯅꯦꯝꯕꯩꯁꯨ ꯂꯩꯔꯦꯗꯅ ꯑꯗꯨ ꯃꯇꯨꯡ ꯇꯥꯏꯗꯨ ꯑꯣꯏꯔꯦ ꯑꯩꯒꯤ ꯋꯥ ꯏꯟꯕꯤꯗ꯭ꯔꯦ ꯑꯃꯁꯨꯡ ꯇꯨꯡ ꯏꯟꯈ꯭ꯔꯦ ꯃꯍꯥꯛ ꯑꯗꯨꯒꯤ ꯃꯥꯒꯤ ꯃꯔꯜ ꯃꯊꯨꯝ ꯑꯃꯁꯨꯡ ꯃꯆꯥꯁꯤꯡꯅ ꯃꯉꯣꯟꯗ ꯀꯔꯤꯁꯨ ꯍꯦꯟꯒꯠꯍꯜꯂꯔꯣꯏꯗꯕ ꯑꯃꯥꯡꯕ ꯅꯠꯇꯅ ꯑꯗꯨꯒꯤ ꯇꯨꯡ ꯏꯟꯈ꯭ꯔꯦꯕ ꯔꯁꯨꯜꯗꯨꯒꯤ ꯇꯨꯡ ꯏꯟꯗ꯭ꯔꯦꯕ ꯌꯥꯝ ꯅꯉꯣꯟꯗ ꯏꯁꯂꯥꯝ ꯇꯧꯈꯤꯗꯣ ꯅꯉꯣꯟꯗ ꯋꯥꯈꯜꯁꯤ ꯅꯉꯣꯟꯗ ꯍꯥꯏꯕ ꯑꯩ ꯃꯈꯣꯏꯁꯤ ꯑꯩꯅ ꯍꯥꯏꯕ ꯏꯟꯗ꯭ꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯇꯨꯡ ꯏꯟꯕ꯭ꯔꯥ ꯍꯥꯏꯕꯨ ꯃꯆꯥ ꯃꯁꯨ ꯌꯥꯝꯕꯁꯤꯡꯗꯣ ꯀꯩꯁꯨ ꯀꯥꯟꯅꯔꯣꯏꯗꯕ ꯑꯗꯨꯝꯕ ꯃꯆꯥ ꯃꯁꯨ ꯌꯥꯝꯕ ꯈꯟꯗꯥꯅꯤꯡꯕ ꯃꯈꯩꯗꯣ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯈ꯭ꯔꯦꯕ ꯑꯗꯨ ꯀꯩꯁꯨ ꯇꯧꯕ ꯉꯝꯃꯣꯏꯗꯕ ꯑꯃꯥꯡꯕꯗ ꯑꯣꯏꯒꯗꯕꯁꯤꯡ ꯑꯗꯨ ꯃꯇꯨꯡ ꯏꯟꯅ ꯆꯠꯈ꯭ꯔꯦ ꯃꯀꯔꯨ ꯃꯀꯔꯝ ꯀꯨꯕꯥꯔꯥ ꯑꯗꯨ ꯃꯊꯪꯗ ꯑꯗꯨ ꯅꯠꯇꯅ ꯃꯈꯣꯏ ꯇꯧꯏ ꯀꯔꯤ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯁꯔꯧ ꯇꯧꯈ꯭ꯔꯦ ꯆꯥꯎꯔꯕ ꯁꯔꯧ ꯑꯃ ꯑꯗꯨꯒ ꯃꯈꯣꯏꯅ ꯍꯥꯏ ꯊꯥꯗꯣꯛꯀꯅꯨ ꯅꯈꯣꯏꯒꯤ ꯂꯥꯏꯁꯤꯡ ꯊꯥꯗꯣꯛꯀꯅꯨ ꯋꯠ ꯁꯨꯋꯥ ꯌꯥꯒꯨꯁ ꯌꯥꯎꯞ ꯑꯃꯗꯤ ꯅꯁꯔꯕꯨ ꯑꯜꯂꯥ ꯑꯃꯠꯇ ꯂꯩ ꯍꯥꯏꯁꯤꯗꯤ ꯑꯩꯈꯣꯏ ꯊꯥꯖꯩꯑꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯂꯥꯠꯂꯤꯕ ꯃꯌꯥꯝꯁꯤ ꯊꯥꯗꯣꯛꯄ ꯌꯥꯕ ꯅꯠꯇꯦꯀꯣ ꯃꯁꯤ ꯏꯄꯥ ꯏꯄꯨꯗ ꯇꯧꯔꯛ ꯃꯌꯥꯝꯁꯤ ꯊꯥꯗꯣꯛꯄ ꯌꯥꯕ ꯅꯠꯇꯦ ꯋꯨꯠ ꯑꯦꯟ ꯀꯧꯔꯕ ꯄꯨꯝꯄꯨꯁꯤ ꯊꯥꯗꯣꯛꯄ ꯌꯥꯕ ꯅꯠꯇꯦ ꯁꯤ ꯃꯥꯏ ꯃꯊꯧ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯔꯤ ꯃꯤꯁꯤ ꯀꯥꯏꯅ ꯍꯥꯏꯔꯦ ꯄꯨꯝꯄꯨ ꯑꯆꯧꯕꯗ ꯑꯝꯇ ꯑꯣꯏꯔꯁꯨ ꯍꯥꯟꯅꯅ ꯃꯈꯣꯏꯅ ꯂꯪꯐꯩꯅꯍꯟꯈ꯭ꯔꯦ ꯀꯌꯥ ꯑꯃꯕꯨ ꯑꯩꯒꯤ ꯔꯕ ꯍꯦꯟꯒꯠꯍꯟꯕꯤꯒꯅꯨ ꯒꯥꯔꯤ ꯑꯃꯠꯇ ꯑꯔꯥꯟꯕ ꯇꯧꯕꯁꯤꯡꯗ ꯂꯪꯐꯩꯅꯕ ꯅꯠꯇꯅ ꯂꯣꯏꯅ ꯒꯨꯝꯔꯥ ꯑꯣꯏꯍꯟꯕꯤꯈ꯭ꯔꯣ ꯕꯗꯨꯋꯥꯁꯨ ꯇꯧꯕ ꯂꯣꯏꯅ ꯒꯨꯝꯔꯥ ꯑꯣꯏꯍꯟꯕꯤꯈ꯭ꯔꯣ ꯊꯥꯗꯕꯤꯈ꯭ꯔꯣ ꯃꯈꯣꯏꯒꯤ ꯃꯄꯥꯞꯁꯤꯡꯒꯤ ꯃꯔꯝꯗꯒꯤ ꯃꯈꯣꯏꯕꯨ ꯏꯔꯥꯛꯅꯍꯟꯈ꯭ꯔꯦ ꯑꯗꯨꯒ ꯆꯪꯍꯟꯈ꯭ꯔꯦ ꯃꯩꯗ ꯃꯈꯣꯏꯅ ꯐꯪꯈꯤꯗ꯭ꯔꯦ ꯃꯈꯣꯏꯒꯤꯗꯃꯛ ꯑꯜꯂꯥ ꯅꯠꯇꯅ ꯇꯦꯡꯕꯥꯡꯕꯤꯅꯕꯁꯤꯡ ꯀꯅꯥ ꯑꯗꯨꯃꯥꯏꯅ ꯁꯤꯁꯤ ꯑꯣꯏꯈ꯭ꯔꯦ ꯃꯔꯝꯗꯒꯤ ꯍꯥꯏꯈꯤꯅꯨꯅ ꯑꯩꯒꯤ ꯔꯕ ꯈꯥꯛꯄꯤꯒꯅꯨ ꯄ꯭ꯔꯤꯊ꯭ꯔꯤ ꯊꯛꯇ ꯊꯥꯖꯗꯕꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ ꯀꯅꯥ ꯑꯃ ꯐꯥꯎ ꯈꯨꯟꯗꯥ ꯂꯩꯇꯥꯗꯨꯅ ꯂꯩꯕ ꯑꯣꯏꯅ ꯑꯃꯨꯛꯀ ꯄ꯭ꯔꯤꯊꯤꯕꯤ ꯃꯅꯨꯡꯗ ꯀꯥꯐꯤꯔꯒꯤ ꯑꯃꯕꯨ ꯈꯥꯛꯄꯤꯔꯅꯨ ꯈꯨꯟꯗꯥꯇ ꯑꯣꯏꯁꯤ ꯖꯥꯕꯇ ꯃꯥꯡꯍꯟꯕꯤꯈ꯭ꯔꯁꯤ ꯇꯁꯦꯡꯅꯃꯛ ꯅꯪꯅ ꯈꯥꯛꯄꯤꯔꯝꯂꯕꯗꯤ ꯃꯈꯣꯏꯕు ꯃꯈꯣꯏꯅ ꯂꯥꯟꯅ ꯂꯝꯖꯤꯡꯒꯅꯤ ꯑꯌꯥꯕ ꯑꯣꯖꯥꯁꯤꯡꯁꯦ ꯅꯪꯒꯤ ꯃꯅꯥꯏꯁꯤꯡꯕꯨ ꯃꯥꯡꯍꯜꯂꯅꯦꯕ ꯒꯨꯝꯔꯥ ꯑꯣꯏꯍꯜꯂꯅꯦꯕ ꯃꯈꯣꯏꯅ ꯑꯗꯨꯅ ꯃꯈꯣꯏꯅ ꯄꯣꯛꯄꯁꯤ ꯄꯣꯛꯂꯣꯏ ꯐꯠꯇꯕ ꯑꯃꯁꯨꯡ ꯀꯥꯐꯤꯔ ꯃꯈꯩꯗꯣ ꯑꯣꯏꯅ ꯄꯣꯛꯑꯅꯦꯕ ꯃꯈꯣꯏꯅ ꯂꯣꯏꯅ ꯀꯥꯐꯤꯔ ꯁꯦꯝꯗꯣꯛꯑꯃꯤꯅ ꯀꯣꯟꯅ ꯂꯥꯛꯀꯗꯕ ꯑꯋꯥꯠꯇꯁꯨ ꯀꯥꯐꯤꯔ ꯑꯣꯏꯅ ꯂꯣꯏꯅ ꯂꯩꯔꯅꯦꯕ ꯊꯥꯖꯗꯕ ꯃꯆꯥ ꯅꯠꯇꯅ ꯀꯥꯐꯤꯔ ꯑꯣꯏꯅ ꯄꯣꯛꯑꯅꯦꯕ ꯑꯗꯨꯅ ꯂꯣꯏꯅ ꯂꯩꯕꯥꯛꯇꯩ ꯇꯦꯡꯐꯥꯏꯈ꯭ꯔꯣ ꯁꯤꯅꯤ ꯃꯥꯅ ꯕꯗꯋꯥ ꯇꯧꯔꯁꯤꯀꯣ ꯑꯩꯒꯤ ꯔꯕ ꯀꯣꯛꯄꯤꯌꯨ ꯑꯩꯕꯨ ꯑꯃꯁꯨꯡ ꯑꯩꯒꯤ ꯏꯄꯥ ꯏꯃꯥꯕꯨ ꯑꯗꯨꯒ ꯑꯩꯒꯤ ꯌꯨꯝꯗ ꯊꯥꯖꯕ ꯑꯃ ꯑꯣꯏꯅ ꯆꯪꯂꯛꯄ ꯈꯨꯗꯤꯡꯃꯛ ꯑꯗꯨꯒꯤꯗꯨ ꯏꯟꯗꯤꯌꯥ ꯀꯔꯤ ꯉꯥꯛ ꯇꯧ ꯏꯟꯗꯤꯌꯥꯁꯤ ꯉꯥꯛ ꯇꯧ ꯑꯃꯁꯨꯡ ꯊꯥꯖꯕ ꯅꯤꯄꯥꯁꯤꯡ ꯑꯃꯗꯤ ꯊꯥꯖꯕꯤ ꯅꯨꯄꯤꯁꯤꯡꯕꯨ ꯀꯨꯔꯥꯟꯗꯁꯨ ꯍꯗꯤꯁꯇꯁꯨ ꯑꯝꯇ ꯍꯥꯏꯕꯅꯠꯇꯦꯕ ꯑꯗꯨ ꯍꯤꯁꯇ꯭ꯔꯤꯗ ꯈꯪꯕꯗꯅꯦ ꯍꯥꯏꯐꯦꯠ ꯅꯨꯋꯥꯅ ꯍꯥꯏꯔꯤꯁꯤ ꯅꯨꯋꯥꯁꯤ ꯅꯨꯡꯁꯤꯕꯨꯅꯤ ꯑꯗꯨꯒ ꯀꯔꯤ ꯀꯔꯤꯅꯣ ꯕꯨꯠ ꯂꯥꯛꯄ ꯑꯃ ꯇꯧꯕꯁꯤ ꯏꯟꯗꯤꯌꯥꯁꯤꯕꯨꯅꯤ ꯍꯥꯏꯔꯤ ꯏꯟꯗꯤꯌꯥꯁꯤ ꯃꯇꯝꯗ ꯑꯖꯥꯕ ꯂꯥꯛꯈꯤ ꯑꯩꯒꯤ ꯌꯨꯝꯗ ꯊꯥꯖꯕ ꯑꯃ ꯑꯣꯏꯅ ꯆꯪꯂꯛꯄ ꯈꯨꯗꯤꯡꯃꯛ ꯑꯃꯁꯨꯡ ꯊꯥꯖꯕ ꯅꯤꯄꯥꯁꯤꯡ ꯑꯃꯗꯤ ꯊꯥꯖꯕꯤ ꯅꯨꯄꯤꯁꯤꯡꯕꯨ ꯑꯗꯨꯒ ꯍꯦꯟꯒꯠꯍꯟꯕꯤꯒꯅꯨ ꯑꯔꯥꯟꯕ ꯇꯧꯕꯁꯤꯡꯗ ꯃꯥꯡ ꯇꯥꯛꯄ ꯅꯠꯇꯅ ꯁꯤꯕꯨ ꯇꯧꯔꯁꯤꯔ ꯀꯣꯄꯤ ꯑꯣꯏꯅ ꯃꯥꯒꯤ ꯃꯐꯝ ꯃꯥꯅꯤ ꯇꯧꯔꯤꯁꯦ